अहनमक्तदा डायमंड रेडियो चैनल की क्राइम अपडेट तरेत सुब तांकक ताबिरिब सिंगबु जेम्स हाइग्रुजमना तरामनोक चुबगुलोइनै को नोनो खुरुमजरी ngasisu pudono lakchari 2017 da thokiba radio jockey RJ haina khangnaba radio da thabak toba miyamna masak khangnaba mi amakha hatki mahakki murder asi akhigi blind murder amani haijabatare masi matau karamna phagat khiba amadi hariba thodok si kari kari digi oirakhiba haibadu ngasi crime update ki tarerak suba tankak asida tabiraga miyamna खमीनसी लोइना पुनिंग लौसिंग ओइमिनसी ममांगी तरुक सुबगी मियामना पिबिरक कमेंट सु थोरोंगे लुसिलक खजितंग पाथोकचगी मियामगी सपोर्ट असगी दमा हाइनिंग लेतना थागचरी मखा ताबो वारी कया अखोइना हारिबा थोरोमसिदा पुजरकना बहोनजरी ngasiगी थौदोक असि तिरुवनंतपुरम साउथ लोम द थोकिबा दुगुम्बा मार्च की 2017 द थोकिबा दुगुम्बा सेंग थौदोक मखम रेडियो द आरजे ओइबा अखोगी मियो अमक मतौ करम हाथ किबा अदुगा सुमनतंगी क्लू मचा अमखक्तगी पुलिस की हाइसिंग बमोंग क्याना केस असि इराय लाइना लुइसिन किबा दुगुम्बा थौदोक अमखक रेडियो जोकी अमनी राजेश हारिबा मियोइसि महाक्सि तोंगा तोंगान मफम क्यादा थबक तोरखी महाना थबक तोरंबा रेडियो स्टेशन सिंग अदुदा रेडियो तारिबा मियामना राजेश मसक खंगबा दुगुम्बा रेडियो जोकी अमोइकी असुमना खंगहौदना मार्च के तांग कुनगनि पान 2017 की नोंगालमदाई मतमसिदा महाना स्टेशन दगी थोलकपा दुगला महांगोई करी वई तौबा अमदा ममानबा अमगा लाखी हारिबा मतम अदुदा ममानबदुना सोगहलगा अदुगा राजेश की नमहा की पुंसी मांकी हाइबदी महा खातोकी तसेनमक राजेश को अतमनना हानननबगी दमकता सिलकिबन मसिगी मतुंगदा अशोकप ममानबदु हॉस्पिटल पुकी हॉस्पिटल पुबदा पुलिस न महा हॉस्पिटल दगी महाक मसा खर फगले हाइबा मतुंगदगी स्टेटमेंट लौकी थौदोसी मतंग करी करी क्रमाइन तौबनो हाइना हंकी मतमदुद ममानबदुन हाइकी कोई पुंग अहुम मखाइ खरे हेल्प मतम रेडियो की थबक लोर मतुंगद महाका थोमिनरखी अदुबु स्विप कार अंगांगबा अमखक तानरखी मखुइदा थटकी खंगौदुना स्विप कार अदुदा तोंगबा मियोय खरा अदुना राजेश बु अतमना हात नननबगी दमकता होनकी थांगना थिनकी यानकी महाकपुसु फुरमी मंगोदसु थांगना खरा लेन बोय करी बोय तोरमी अदुबु अतमना महाकपुदी हात अनबगी मोंग द तोरमती मियोय सिंग अदु नोंगालमदाई ओइबना मसक्ति खरा खंगौद्रे अदुबु खरा खरादी खंगी हाइबो वाफम असिनी स्विप अदुगी नंबर खंगब्रा हंगबदा महाक मदु खंगकिदे अदुबु स्विप मचु अदु अंगांगबो मचुगी स्विप नि हाइबसिमदी खंगी मसिंग मतुंगदा ममानबा अदुगी महाकी स्टेटमेंट अदुगी मतुंग इना मफम अदुदा पुलिसना थिजिनखी लोइनाना स्केच आर्टिस्ट कौरगा महाक मसक खंगबा उहोबा मसक खरदुगी खनकी अदुबु मपुंग फाना महाक मियोय सिंग अदुगी मसक महाकना स्केच आर्टिस्ट ने ये हेलिबदुना मखोगी खोंगुल लिबदी ngamkide मरमदी मतम अदुदा महाकसु सोकपन मरम ओइरगा मियोय सिंग अदुगी मसक अदु तसेंगना पुथोकपदी ngamkide अदुबु क्लू अमखक्ति थौदोक असिदा स्विप कार अदु अंगांगबो मचुनी हाइबसिनी मसिगी मतुंगदा पुलिस ने यामना हाइसिंगना किलामानुर हारिबा जगा असिगी त्रिवेंद्रपुरम की असुम जगह लेबा हाईवे अदुद चतखिबा मतम अदुगी पुंगसिंग अदु येंगलगा सीसीटीवी की फुटेज पुनमक पुलिस न थिजिनकी नोंगालमदागी मतम अदुद चतखिबा स्विप कार अदु ओइगनी हाइना पुलिस न चिंगनबा अमखक्ति मफम अदुद लालगा चतखी लोइनना थौदोक अदु लोइरबा मतुंगदा हनखिबा मानबा मोंगदा स्विप कार अंगांगबा अमखक चतखी ख्वाइदगी ngakliबदी पुलिस न सीसीटीवी की फुटेज अदु थीबा मतमदा स्विप कार अदुगी गाड़ी नंबर अदु मये खर खर शेंग अदुमक उरंग अदुबु लाकपदा ओइखिबा कार नंबर अदुगा सतखिबा मतमदा ओइखिबा कार नंबर अदुदि मानरमथि मसिना मुखनकी गाड़ी असि तोंगा तोंगान बदुगुम्बा कार अमो ओइरंबा याय हाइना अदुबु अशोकपा ममानबा अदुना हाइबगी मतुंग इनदी कार अदुना लाक्लिबा मतम अमदि चतखिबा मतम अदु येंगबा मतमदा सोइदनमकी स्विप कार असे अमत्त ओइरंगनी हाइना खनकी मसीदा फंकिबा कार अदुगी नंबर अदुदा पुलिस ने इन्वेस्टिगेशन तौकी मदुदा कार नंबर अमदी फेक हाइबदी सासिनबो ओइरंखी अदुबु अमदी रजिस्ट्रेशन नंबर अदुगी मतुंग इना मियोय अमगी हाइबदी गाड़ी नंबर अदु मपु मसक खंकी असुमना पुलिस न मफम अदुदा चतखी मपु अदु उनखी मपु उनरगो वारी सनकी हारिबा तांग कुनगनी पान मार्च के कुनगनी पान नहाकी गाड़ी से कनाना पुबगे मतम अदुदा मियोय अमखंगना गाड़ी असी हायर तौदुना पुबनी मियामने हेना खंबिरंगनी केरला लोइनाना साउथ इंडिया की मफम से
tourism gi aduki matik chaukhatpana maram oiraga tonga tonga mamiyo singna car sin nongmagi waibagi nini waibagi adugumba car asanba kaya marum lei masi miyamna su hena khangnaba wafamni loinana chap chaba advance natraga ID gumba aduga miyoi adugi chap chaba ID adu pirabadi car adu nongmagi natra pung kharagi wairaga chatpa yaba lei asigumba khudong chaba si lawraga hairiba miyoi aduna mafam aduda ID piramlaga advance piramlaba matungda car asi puduna chatkhi haiba wafam sini adu rabadi police na ID adu yenge haina gari adugi mapuga gari saliba adu haiki loinana mapu aduna che chang xerox copy khara puthoraki adubu investigation to matamda hariba piramliba xerox copy adu di yauriba ID adugi chapchaba mi adugi masak ado pumnamak adu aran mangak to iram masina takpadi police na case asida soidana maki gari asida thauriba adu gari wariba mi sing asina mi hatpagi thabak ase chathabu oiramgani haibachi chapchaba khangkhira car saliba nupa adu da mohangki atopa ID khangba yaba aikoina mahaku thiba yaba kari kari leibage kupna amuktung yengu mi halambagi case amaga mari lenaba thodongni aduga matungdadi asumna car santoku matamda chapchaba suguma fake ID se piraga car santokon nahak so suguma case asida soidana chenarakani police na warning tawki madugi matungda mapu asisu matha sakiram masina maram oraga mahak ningsingki numit adu da kari kari tawkibage haiduna masak khangba ngamra sketch artist korogi hensira asumna khanaba matamda ngasai gi car santoiba nupa sina hairaki sir ai ningsingba ma leire madudi makoina aigi phone si pairaga makoi phone mai yaudre aigi phone ase makoina wairaga call toki mahakki number adu loki haibadi car sandongli banupa mapu adugi number adu loki masigi matungda CDR chingthoki CDR chingthoklaba matungda numit adumaktada mahakki phone dagi outgoing karamba number chatkibage haibasi khangkiram outgoing chatliba mi adugi manakta mu police namuk chatki police namu hangki hariba numit asti march ki tang kun gani pansida nangi phone da call amakhak laki mi adu kanano matamadu da ma khangde phone mayam torki adu bai di khangde haiduna ko chen chelam adu police na awa pham da tagani mi hat pagi case amagi matungi na thigalakli bani asengba singdo sengna hayo nasa kanjabana fagani nangna kankhatuna leirabadi mi hat asida nangsu awaba tagani car sandokiba nupa adudagi phone torpada receive tawkiba nupa aduda asumna haiba matamda nupa aduna mi maming ama hairaki maming adudi Salim kawi adubu mahakti Qatar da leibani mayamne hena khambiramgani Qatar Muslim gi country amani hariba mafam asida business tawba India ma chakya marumle mafam adu sen tanba aduga hariba mafam asida mahaksu business tawga leibani mahakti chatkre haibasi adurabadi Salim gi maramda amu hariba nupasi phagalaga mahaki asengma maram sing adu khangnanaba investigation amu sathaba hoki asumna police na phagal abami adun haibagi matungina Salim hariba mi ase Abdul Sattar kauba mafam aduda leiba paisa paiba businessman amagi makhada mahaki manakta leiraga thabak tawbani punumak asi Abdul Sattar na mahakpu sembi bani mahaka punna Qatar da leibani haiba wafam sisu khangkiram police team asina amu Qatar da leiriba makhoigi government ta haizaki madudi mafam aduda Salim kauba mihatpa mi amakhak leire haribasi India da thaba yananaba sinbiyo haikiram adubu tonga ba country amaga mihat mipun crime da chenera kumatamda masi lokthok loksin tobagi yanaba makhoigi treaty natraga diplomatic channel sing da agreement yanaba leipak sing lei aduga hariba sing asi yanadaba leibak su lei masigi maramdi miyamna su thoido hindona khangbiram lagani aduga excitation soina masigi leinadaba na maram oiraga mihatpa asigumba crime criminal ama crime du chenaba criminal ama mafam du leiba matamda India da sinabiu hariba mi du India gi citizen ni mafam adu da leiba oragasu thabir o haiba wafam asida matam aduda fajana police department haizaki matam khara changki madugi matungda Qatar da leiriba makhoigi diplomatic ki yanabagi channel amagi matung ina yanarba matungda Qatar dagi India da mahak asi thabada yaraki amadi haribasi India gi airport ta tharaki matam aduda police na mahak pungairaga fagatki wahang pahang toki karigi damakta hatpano kari nungaina da bagino nuksina da bagira sel thungira karam mari leina bagino kari affairs leinai
हाइबसिगी मतंगदा सलीमदा वहांगसी मथंग मथंग हंगबा होकी अदुबु महाना हाइरपदा करिगुम अमत लेते महा कोई चेन चेन के हानबदा अदुबु पुलिसना सस्टेन इंटरोगेशन मियाम हेना खंबिरे पुलिसना फारबा मी अमा वहांग पहंग मखोइना पामलिबदुगी पाकुम फंगद्रबदी खर सांगथना अदुगा वहांग पहंग तौबा फुबु चैबा हाइबसिदि मसाना ताबन असुमना खर कन्ना वहांग पहंग तौबु मतमदा सलीम हारिबा मी असिना महाना याजकी मतौ करमना असुमना हाइकी मदुदी नोंगमा महाक मफम मदुदा महाकी बॉस ओरिबा अब्दुल सत्तार हारिबसी महाकी बॉसनी इंडिया दगी महाकपु कौरगा मफम मदुदा थबक तौहनबनी थागी तोलोप माना पीबनी सेल थुम यामना पाई मफम मदुदा लेबदा यामना नुंगाई सेल सु यामना फंगी असुमना बिजनेस तौदुनु लेबनी हाइबा वाफम असि अदुबु नोंगमा महाकना महाकी बॉस ओरिबा अब्दुल सत्तार की मनाक्ता चटपा मतमदा अब्दुल सत्तार महाक असि मथ्वाई यामना नुंगाइतना लेरमी मतम मदुदा करी तौबा यावरगे यामना नुंगाइतबा माली असुमना हाइकी मतम मदुदा अब्दुल सत्तारना महाक मी अमा हाटकदबन मी असिना मरम ओरगा महाकी पुंसी असे लेखा ताले अदुना आई मी असी हाटपा पाम मतम मदुदा सत्तारना हारिबा वाफम मदुदा सलीमना हाइकी महाकु सेंबीबा बॉसनी महाकी पुंसीबु सेंबीबा मी महाकी बॉसना ngasi अवाफम तारबदी आइना करी तुमिना लेरुनी मतम मदुदा मी हाटनबदो आई सिनगे करम मफम दा हाटकदबन असुमना त्रिवेंद्रमदा लेबा मी अमखा हाटकदबनी हाइबसी मसिगी मतुंगदगी त्रिवेंद्रमदा लेबा क्रिमिनल अखुई मी हाटपा ngamba aduguma मी kaya lay maha contact tauge aduga hariba thabagadu pangthokke haina marik chumna mokoi ani wari sanaki masigi matungda salimna india da leiba aduguma miyoi singa pau phaunaki plan asi ningthijana sinba hoki masigi matungdagi abdul sattar dagi thabak asi pangthokna na lupa lakh kaya mangonda piki haibadi maha ki account na paisa hapki masigi matungdagi salim hariba miyoi asina thabak asigi damak plan ningthijana toroba matungda कोना चेनरक्तननबगी मखाताना महाकु थिरक्तननबगी प्लान कातरदगी इंडिया दा लाक्त्रिंगेदगी हौना सिनकी मदुदी अहानबदा कातरगी प्लेन तोंगगा नेपाल दा फ्लाइट दा लाकी नेपाल दगी अमुक लाकीबदा दिल्ली चटकदबनी अदुबु नेपाल दगी दिल्ली सी फ्लाइट दा महाक सटकीदे नेपाल गी बस तोंगदुना दिल्ली दा लाकी दिल्ली दगी अमुक बेंगलोर गी टिकट काकी बेंगलोर दा थुंकी मसिना फ्लाइट दा लाकीबनी मसिगी मतुंगदा बेंगलोर दगी अमुक लाखिबसिना त्रिवेंद्रम गी मफम असि लाकननबगिदमक टैक्सी दा अमुक महाक्सी लाकपा होकी असुमना कोला हरिबा मफम दुदा थुंकी मफम अदुदगी अलपानी कौबा मी अमखा महाकना हाना कांटेक्ट तौखिबा मी अमगा उनकी वरी वताई सानकी अदुबु वरी वताई सानबा मतमदा फोन दा हाइबदी फोन कॉल दा अमतो सानकीदि अयामरा व्हाट्सएप कॉल दा सानकी मसीना मखोइगी आईडी अदु लोटननबगिदमक प्लान असigi manung channa asumna police na khangdananabagidamakta mahakna yamna kanna honakhiram मखोइगी प्लान gi matung ina mi han anabagi pungpham semba loikre loinana hat kadoriba RJ Rajesh radio jockey asi han ananabagidamak Rajesh ki khongchat haibadi karama matamda radio da lai karama matamda radio station dagi chatki kayam koina radio da lai mahak kana kana chatli महाक करम्ब मोंगदा लेबगी हाइबगी मदुगी स्टाइल महाकी मोंग सिंग असे चप चाना येंगथोगा कुपना सेनादुना लेकी असुमना मार्च की तांग कुनगनी पान 2017 नुमित असि थबक पांगथोकदब नुमित अदु अथेंगबा हिंगदा महाक हलई हाइबसे खंगबदगी स्वीप कार अमा हायर तौदुना हारिबा नुमित असिगी दमकदा सेम सादुना लेकी असुमना राजेश अमदी ममानब अमगा लोइनाना रेडियो स्टेशन दगी थोलकी मखोइना गाड़ी अदु थटकी अदुबु मखोइना थलिबा जगह अदु खरा खुंगंग ओइना तौबा मफम ओइबना मफम अदु अचत ओंग काहेना लेखिदे मिचिक मिराव खोन तादब मफम अमा हाइबदु ओइकी गाड़ी दगी राजेश सिंह थरगा मखोइना थांगना थिलगा मफम अदु हाटकी अदुबु ममानबा अदुसु हिंगलमलबदी मखोइबु चपचाना खंखिबा याय गाड़ी नंबर खंखिबा याय अदु ओरबदी महाकपुसु सोहनननुगिदमक मफम अदुदा थांगना खरा लेन बोय थिन बोय खरा मयामना चंगदुना फूरुगा मफम अदुदा सोखलगा थमौकी असुमना मफम अदुदगी मखोइ लाखी हाइबा वफमसि पुलिस नमो हाइकी अदु ओरबदी अब्दुल सत्तारना रेडियो की जोकी अमबु हाट अननमगिदमा नखोइदा हाइरगलिबसे आरजे ओरिबा राजेश की मराल सि करिनो
mahakna kari nungaitaba leibano haiba wafam sini masigi matungda Salimna hairakiba wafam asini angakpa wafam madudi chahi ahumuki mamangda radio jockey oriba radio gi announcer Rajesh Qatar da mahak chahi ahumgi mamangda thabak tawduna leirammi haibasi matam aduda mahangna thabak tawduna radio station amada yawba matamda mahak khara popular oiki mina khangnaki mahakki program sing mina tanaki asumna radio da thabak tawringeda Abdul Sattar hariba sel thumpaiba businessman asigi nupi asi Rajesh hariba radio jockey siga mari leinaraki matam aduda Rajesh nupi leire amaromda Abdul Sattar gi nupi ga Rajesh ka affairs leinarakosi Abdul Sattar na khangkhiram masina maram oraga mahakki nupi gi yamna tattana khanaki adubu Abdul Sattar di business ta mai onsindunu leiba yumda kahena leitaba duguma mi amani mahakki business asi adugi matik chawi masidani Salim hariba mi asina su yawribasi asumna makhoi ani gi aronba affair asina maram oiraga Abdul Sattar gi family kahiba taki mahakki nupi mapam da chatki masina maram oraga mahakki business ta yamna sel thum phangadabadu thodok aduna imungda matha sabadigi business ta su sel thum hanthaki aduga atopa thabuk amata toba yakhide Abdul Sattar ungduna leki mahakki nupina atopa nupamga mari leinaramba matamda mahak mathwai nungai kide mahakki nupina mapam da chatkhrabasu mahak adumak nungai ni hingbadi ngamkide masina maram oraga mahak mathwai nungai tana ungna leiringai matamda Salimna changsilaktuna boss kari toba leire kari matha sarino aikhoina kari toba yai wafam asi haikiba matamda asumna Abdul Sattarna Salim aigi nupi se radio jockey Rajesh ka mari leinare adubu mahakki nupina kaubadagi India da chatkre mahakki nupina kauribasi su mafam asida aigi nupi ga mari leinare haibase mahakna khangbadagi mahakki nupina yama kanna mari yelapana maram oirakanda mafam aduda leiranu thabak tawranu India da lao haidunu mahakki nupina kauthoga chatkre adubu aigi nupi su yumda leitre haujikti makhoi ani affairs mari leinadrabasu aigi thamoidadi Rajesh po loishinba pam mahangna maram origa aigi business ase manghanmani aibu lekha tahanmani adurabadi mahangna hingduna leiba haibase aigi apamanati mahakpu hatpa pami asumna Salimna haiki Salimna madudagi aigi mi khara lei mi hatpa ngamba maming chalaba criminal khara lei paisadi khara tingani ai India da chatke aduga thabak ase ai pangthoki asumna haikiram masigi matungda police na khangba ngamki madudi Rajesh ki misi asi Abdul Sattar gi nupiga aron mari leinabadagi mi hatpagi thawdo si thokiban amorabasu mi hatpa haibadudi aine yade masigi damak Salimna lupa lakh kaya pirakhiba du season naraga India da laklaga radio gi jockey or Rajesh po hananabagi damak plan ase asumna chathaki case asida chenariba sing adu loinamak fagat ki makhoi gi machin hangki chapchaba police na thigaliba investigation asida karigumba amatta chenakide adubu hariba Rajesh sigre adubu Rajesh po hatpada maroiba mastermind oriba Abdul Sattar dinga singa si sukatar da leiri tasena maki mahakti plan adu sinbu oiragasu mahakna mafam adu da India da chalaga hatpa yawru dabanina mafam adu da leiriba qatar gi leiriba diplomatic channel singa paw phone matamda mahakti thawdok adu da chenariba Salim thakrabanina mahakti amuhana India da tharaknabagi ayaba pidri adubu thawdok asida mapumoina chenariba Salimna amadi mahakki tongan ba mioi singa season naraga thawdok asi pangthokibagi dama mapugi awabada yengba ngamdabagi damak Salimna chathakiba mahakki khongthang aduna case asida yawruba criminal sing paisa laukiba sing phagalaba matungda police na makhoi mi hatpagi maralda jail da makhoi lei adubu Abdul Sattar di India da laktri ngasigi case asida sumnatangi swift car amakhak loinana swift car adugi mathangda mapu aduda phone wairaga call tawrubanas Salimna cheksinna honaraklabasu huran mana huge yawna hurabasu kariguma likhun amadi thamlammi hainabagum case asida phone call amadi swift car aduna maram oiraga case asi police na irai laina loisinki ngasigi thawdok asi tabiraga adongi pungning da kari phawbibagi feedback amadi comment pibiu sandok chariba Diamond Radio ki taret suba crime update
मथंगदा तोंगा तोंगा बवारी क्या मरुम पुदुना मियामगी पुनिंग लौसिंगीदमा पुजरकी संदोक्चरिबा डायमंड रेडियो की इनौ नौबा क्राइम अपडेट नि ngasi makha tajarapda mo crime update taruk subagi tangkak tamiyamna feedback amadi comment pibi khibadu madu mate amatong pathuk mamangi episode ta nupi ama aduga mahaki aron manupa ani aduga mapuroi baga ahum madugi case aduni Deepak Ningthauja, a kind of strange story is this. Keep it up, sir. Atapire Deepak Ningthauja thagachari. Kelvin Ningthaujam habiri mapuroi ba hat pada mastermind tawriba nupi ase Canada sarkar hojik phawba phagat pagi ayaba pidribadu karigino haibasini. Kelvin masini tonga tongan ba koigi aingi mokoigi maron da haitare diplomatic channel singda mokoigi hana agreement leinadaba aduga extradition amaga criminal sing si moigi onthok onsin tongnabagi lebak si sign tongnadaba lebak su lebajani aduna maduna maroibani haibo wapamasini aduga ngasigi Qatar gi government na Salim budi pire igwaribo adubu Abdul Sattar hairibadu di amuksu piraktri thagachari Kelvin aduga Yambem Haridas angakpani mebagi wakhalona si malemda leribasi jani crime tholiba na takpire Haridas thagachari Robas Khundombam brother James Susan ki wari se natapire Susan ki wari se Robas Khundombam masi makha update laktre aduga December fawbada akhoi CBI na makhoi gi tongan ba report ama khak pigadabani ado closure report hai makhoi gi londa closure report asi matungina Susan se suicide ni natraga murder ni haibasi lauthokani haibani ado hojik makidi chapchabasi leitabana koina update si miyam da tawjadabani ado kariguma laklabadi soidana makha tajage haibo wafamsi thamjage Rafiq Ahmad thagachari Diamond Radio na ai fare na takpirakpa aduga Angom Susila Devi thagachari anauba crime update happirakpa asigidamana takpirei tendin lairen mayum thagachari yamna nongaijei puning loksing yamna oisar na takpirei thagachari tendin PUBG Mobile Light Gamer Halloween haiba IDs na haibire Sir James unsolved mystery gi matangda khara update tawbiron haibire yes ai tongno bhona jari koi Korean gi Frog Boys aduga ngasi phawba loisin khidraba masak khangdaba tonga ba case karsu pujarakna bo honajari soidana pujarake PUBG aduga likla Ningthaujam sir wari siam interesting oi na tak pirakpa thagachari aduga Ranibla Laisang Them Sir James thagachari thormasagi daman haibirei aduga Rasni Salam pise tabdem nuai matam sang miyamgi seba tawung amo ibiu haina tak pire thagachari Rasni Salam Boinau maikam thagachari angakpanu pini apang basing na jail da hwai charga leire aduga mahana nungai na Canada da leire na tapire chumbani aduga malasana da James ki khonjel sine hena nungai hele punsi sangna tobikho na tapire thagachari thank you so much mayam su punsi sangbiu aduga khoi masen support tona si khoi hona jariba miyam gi damaktani aduga soi aran khoi hena semdok laga hena fajana na bagi dam khoi puna sangsin mina se haibo phumsi thamjage aduga Heroji Tongaujam, bro, arrive me amata late Torise, Angapangatani, Tazadabana, Yupam Oiragana, Hiberia, Chumani, Herojit, Aquina, Lady Bahingiba, Quiggy Lady Baba, a Malay Sida Haitare, Manga like Jomon Tagachari of Zikimatamsi, section the Bayatre Nupasuna, Chumani. Roni Bla, Okram Tagachari, crime story Pudima Puning Loxing Oise, Nupi, Aquini Hena, section Magit Horang. Logjanaba hena loksing pibi bagi damak tamu thagachari na takpiri hanana thagachari usakiran haningali na thagachari takpiri crime update amadi inspector te aita jaba phangan biba sigi damak kam noi je na takpiri usakiran thagachari Permavati Naurem hanana thagachari sarguna takpiri thagachari konthongjum Kennedy nupi thido batan ba maya hore chumba chekse laga loire konthongjum Kennedy yes khoi sida su thui haijari budani adano wari loksing tabiraga loksing hen oibiu hen afaba kongthangda haitare adugi be mathagachari angappa nupi haibaduni mapuroi babu na hek masama otpana nupi masakthia le sir na chumani thagachari aduga chanam Roshan angom Lakibai aduga Thongapsa Thoi Roma aduga Imoba Nauri aduga Suman Maibam crime update ta Mumbai terror the happy yaga lai soidani yengjagi aduga Prem Kumar Okram thagachari
ꯌꯦꯛꯄ ꯃꯒꯣꯜ ꯃꯌꯥꯝ ꯄꯤꯕꯤꯔꯤꯕ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯄꯥꯎꯗꯝ ꯄꯇꯤꯃꯥ ꯑꯉꯛꯄ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯕ ꯖꯥꯠꯅꯤꯗꯥꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯊꯧꯕ ꯑꯣꯖꯥ ꯖꯦꯝꯁꯄꯨ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯉꯛꯇꯕ ꯉꯝꯗꯦ ꯑꯗꯨ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯉꯛꯄꯅꯦꯅ ꯇꯥꯛꯄꯤꯔꯤ ꯑꯆꯨꯝꯕꯅꯦ ꯑꯊꯧꯕ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯔꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯦꯐꯤꯌꯔꯁ ꯂꯩꯕꯒꯤ ꯑꯗꯨꯝ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕꯁꯤꯁꯨ ꯉꯁꯤꯒꯤꯁꯦ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ ꯀꯃꯦꯟꯁꯤꯡ ꯂꯣꯏꯅ ꯄꯥꯊꯣꯛꯆꯕ ꯉꯝꯖꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 8 ꯁꯨꯕ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯃꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯒꯨꯖꯝ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ